manung labor conspiracy kari lady manung system manung se lady se kari no sorry se kari no hangdo changjaraga amtang manung se semdok jawa pamsai with full power hai tare aduga ai amtang di approve tawjani kai no hai matam yamna akoina tajab se kai no high command ki party na du yade BJP ki mathak thungbana du hare pada du yade congress ki adu mathak thungban hare pada du yade adu ge du haro gadi sukni adu haro gadi adu bangu do saugani hai base high command hai base amtang high command ki power hai base leitabra na khalle angur se phangdra kan da sille hai wari toksi saba phangdra kan da sille hai wari toksi ta sengna hare gadi ngasibo ai gi vision di kan imale Kannaba imale bang apung phana yai phan basini aduna ngasi ai gi high command di kanano hai matam da ai gi high command di miyam praja sine ba adu miyam praja sina ai gi high command oibani na party ki don gi adu ada am ta leite ta sengna hare gadi amtang proof tawjage high command hai se leite hai se aduga amtang changjaraga manu gi soiba miyam se amtang semdok minaba semdok thau tai baram di akoi hujik yam kana wari bani wari ngai manu sidani election la iba se election la ngai matam sida akoi na amtang thum mapan dagi lauraga ying lawa yadaba khara le don manung changaga ukhai ko mathau tai aduna manung amtang changjaraga soiriba miyam se amtang semdok ko mathau tai aduna ni aduna party don gi adu ada aingon lagi ai gi dadi kaino freedom oina lawa yaba freedom oina gi thabak tawba kati yala oidaba aduna ai gi high command duna ai gi party gi mathak thong dun nang adu yadi ada yadi kare ta di putak party to thong ni taka lekte adu ngasi bauda ai tha tara se aina changjarapada ai RPI oina oji ai nomination file tawjabani as a candidate adu RPI na ai gi tha tara aina sima tawsibadai mating khar pang view copy haiba matam da mang ngasi ko pangduna lai ai irei cha wari ko ai gi yellow mi wari ko ai manipur wari ko ai siguna ke habda moi mating pangduna lai aduna ai changjabada aduna ngasiba moi gi system manung gi soiba double engine sarkar gi soiba dagi opposition na mo hunara leiba singyam se koi thaduga amatang lebinaraga akoi political activist amana irei cha kitang khallaga chokri power gi amata khandabe don dagi di political party gi ideology atu da kai khandabida akoi irei cha amana yellow mi amana political activist oirakanda high commands na miyam prajana oiraga amutang yam kai power ama bargain tawba yage kai power na moibu mukhat na ba yage se amutang utke habe se ai gi wakhalon